ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤꯅ ꯃꯁꯤꯒꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯔꯣꯕꯤꯟꯆꯟꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯅꯤꯁꯤꯇꯥꯒꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯇꯥꯔꯦ ꯃꯣꯏꯅꯤꯒꯤ ꯑꯗꯨꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯁꯝꯖꯤꯟꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯁꯇꯔꯒ ꯕ꯭ꯔꯗꯔꯒꯁꯤꯅ ꯑꯉꯝꯕ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯑꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯗ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯣꯔꯥꯏꯁ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯦꯜꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ GDCꯒꯤ ꯇꯤꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯁꯤ ꯂꯧꯁꯤꯟꯖꯒꯦ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯌꯧꯍꯟꯖꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯀꯠꯊꯣꯛꯇꯣꯏꯁꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯆꯕꯅꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟ ꯉꯥꯛꯄ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯤ ꯂꯩꯔꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯀꯞꯅꯤꯡꯉꯤ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯀꯞꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇꯅ ꯑꯩꯅ ꯈꯤꯇꯪ ꯀꯠꯆꯕꯁꯦ ꯈꯨꯟꯕꯥꯁꯤꯡꯗ ꯑꯩ ꯁꯦꯡꯅ ꯀꯠꯊꯣꯛꯆꯕꯅꯤ ꯑꯩꯒꯤꯗꯤ ꯀꯩꯒꯤꯅꯣꯗ ꯗꯨꯝ ꯗꯥꯝ ꯇꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯗꯕ ꯅꯨꯄꯥꯅꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀꯠꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯨꯟ ꯃꯌꯥꯝꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯗꯨꯝ ꯗꯥꯝ ꯇꯧꯔꯒ ꯀꯩꯗꯧ ꯁꯨꯃꯥꯏꯅ ꯀꯠꯊꯣꯛꯄꯤꯌꯨ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩꯗꯤ